Manipuri Wari Pambi Senena Tabiriba Pumnamakpu Amuhana Taram Noksari Mamangdagi Sandokpa Haujakraba Akiba Saktam Haiba Manipuri Horror Story Ama Miyamda Anisuba Tankakado Kodol Tamjarake Horror Story Sigi Aibi Puja Lamabam Taminarasi Akiba Saktam Horror Story Sigi Anisuba Saruk Muthina sikiba misi ado mayamna heart attack ni haina lainare matamsu adum hauki matam kharagi tungda ka aduda anauba mi amasu lainanaba lai nupa aduna ka aduda matomta laibado atopa kagi mi singnasu thoina khanjilude maramdi sikiba mi singdo manglaknaraga sibani heart attack tawraga sibani haina lainaribani asina sumaram oiduna thoina khanjinarudabani Matamsu adum haujin ki Numidangi matam oiraba kanda nupa ado sa isinga loina satho khoto aba matungda masu magi khangnajabi nupi aduga wari ngayak sanari da kuire nanga unadaba ado hayengdi amukta unase nupa aduna amuk hoine aisu khalline aina khara sangdabane nangna school kari bani haina adum laire Hayengdi sab sari sandesu oiringai sida amuktang unase nupi aduna hoi hoi ado ai thammage nangsu tummo nupa aduna mu hairai o thammo good night asi hairaga phone do thamnakraba matungda nupa do amuk tumba themi adubu tumba yamandabadagi magi phone do puthoktuna game sanaduna laire pungsu adum haujin ki Mana pung ado yeng lui sidi pung baro helene taurise asigi games round simadang loisilaga tumnanaba taurage nupa ado game adu loisinge haina game ado kanna sanari tanja aduda maisu muthokre adubu nupa adudi kaisu thoina khallude akiba kaidauba amata laite magi sanafam thokpa game sanaduna adum lai talaktuda nungsit sitpa horai Nungsitusu sumasum kankalai thonau gado gam gam launa makhon thokai yairai adu fawu nupa do karisu khande ngaihaki tungda magi kagi thongado yamna tapna hanglai tanja adumaktadani karigumba makhon khara tabagum tawi nupa do game sanaramadagi amuk sap lepaga tasilli kaino hojiki makhon dobo amuksu lep krene taramba khonjel ado nupa aduna thaoina tasinba matamda amuk chap lepki nupa adusu game sanaba loisillaga tumnanaba tawre talaktu da kagi thong ado khanghaudana yamna kanna kariguma posak amana kawrakpagum tawi nupa ado makhol ado tabada khangprek khangi mamit manado chap yongni masinda soli kaino hujiki dobo Aibu yeng sirane yeng bana sumgani nupa do magi phone gi flashlight to kapaga phamung dagi haipet yenga adubu masa do swai lawi magi kagi thong do hangaga leramba ubada nupa du su thong lonsin bazat kene tawba matam adumaktadani magi kangkha makhada karigumba sani mini khangdaba amana khotpai khonjen khara tarai nupa dudi masado kibanadi pik thalakle adubu kangkha makhada mana paktharaga kai lege haina phone gi light to kapaga yengi adubu angakpagi matauni angang masa amakhak haudong asiba ma charga leiramba ure nupa do khangpret khangi makhutta pairamba phone ado laimaida takiba khangaude nupa do magi masado kibana loire phone ado mana amuk khungalli aduga light to amuk kapsinduna amu hanna yengi adubu karisu leramdare talaktuda kagi thongado matomta amuk hangdok amuk hangjin tawbugi makhonasu gam gam yaisilai handakti nupado akiba henjilakpana prap changsillaga thongado lonsilli aduga matomta khanjai kaino ngasi aina tawriba uriba mayam asibo aibu mangla taibangla tawriba matawsibo nupa do
ꯃꯁꯥꯅ ꯃꯁꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯔꯦ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯊꯣꯡꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ ꯅꯨꯄꯥꯗꯨꯅ ꯂꯥꯎꯔꯛꯏ ꯀꯅꯥꯅꯣ ꯊꯣꯡ ꯊꯤꯜꯂꯤꯕꯗꯨꯕꯣ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯕꯗꯒꯤ ꯑꯃꯨꯛ ꯆꯞ ꯂꯦꯞꯈꯤ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯅꯨꯄꯥꯗꯣ ꯄꯥꯈꯠꯄ ꯈꯔ ꯐꯔꯦ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯣꯡ ꯑꯗꯣ ꯑꯃꯨꯛꯁꯨ ꯊꯤꯟꯕ ꯍꯧꯔꯛꯏ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯏ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯥꯅ ꯂꯥꯎꯔꯒꯅ ꯍꯦꯟꯅ ꯀꯟꯅ ꯊꯤꯟꯕ ꯍꯦꯟꯒꯠꯂꯛꯑꯦ ꯎꯄꯥꯏ ꯂꯩꯇꯅ ꯅꯨꯄꯥꯗꯣ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯥꯒꯤ ꯀꯥ ꯊꯪꯅꯕꯁꯤꯡ ꯑꯗꯣ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯔꯦ ꯃꯥꯅ ꯀꯟꯅ ꯂꯥꯎꯔꯤꯕ ꯃꯈꯩ ꯊꯣꯡꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯊꯤꯟꯒꯠꯂꯛꯄ ꯍꯦꯟꯒꯠꯂꯛꯏ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯈꯥꯡꯅ ꯈꯥꯡꯅ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯅꯨꯄꯥꯗꯣ ꯎꯄꯥꯏ ꯂꯩꯇꯅ ꯐꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯇꯥꯂꯛꯇꯨꯗ ꯃꯥꯒꯤ ꯐꯃꯨꯡ ꯃꯃꯥꯡꯗ ꯍꯦꯛ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯐꯥꯔꯛꯏ ꯅꯨꯄꯥꯗꯨꯅ ꯃꯁꯥꯗꯣ ꯀꯤꯕ ꯍꯦꯟꯃꯟꯗꯨꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯕꯅꯤ ꯃꯉꯛꯇꯣ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯐꯣꯟꯒꯤ ꯂꯥꯏꯠꯇꯣ ꯀꯥꯞꯄꯒ ꯌꯦꯡꯊꯔꯛꯏ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟ ꯑꯗꯣ ꯂꯩꯃꯥꯏꯗ ꯈꯪꯇꯥ ꯇꯥꯈꯤ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯌꯥ ꯑꯃ ꯍꯥꯏꯖꯩ ꯑꯩꯇ ꯀꯟꯕꯤꯌꯣ ꯑꯩꯇ ꯀꯟꯕꯤꯌꯣ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜ ꯂꯩꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯃꯥꯅ ꯍꯥꯏꯖꯕ ꯀꯌꯥꯗꯣ ꯑꯃꯠꯇ ꯇꯥꯕꯤꯗꯦ ꯅꯨꯄꯥ ꯑꯗꯨꯅ ꯀꯞꯆꯕ ꯍꯥꯏꯖꯕ ꯀꯌꯥꯗꯣ ꯎꯔꯒ ꯂꯩꯔꯝꯂꯤꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯍꯦꯟꯅ ꯍꯔꯥꯎꯖꯅ ꯈꯥꯡꯅ ꯈꯥꯡꯅ ꯅꯣꯛꯏ ꯉꯥꯏꯍꯥꯛꯇꯪꯗꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯥꯛꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯝꯅ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯒ ꯃꯤ ꯃꯌꯥꯝꯅ ꯅꯨꯄꯥꯗꯣ ꯍꯧꯒꯠꯂꯛꯇꯦ ꯍꯥꯏꯅ ꯌꯦꯡꯉꯨꯏ ꯃꯥꯁꯨ ꯁꯤꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯨꯔꯦ ꯍꯟꯗꯛꯇꯤ ꯃꯌꯥꯝ ꯑꯗꯣ ꯈꯔꯗꯤ ꯆꯤꯡꯅꯕ ꯑꯀꯤꯕ ꯐꯥꯎꯅꯔꯛꯂꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯑꯇꯣꯞꯄ ꯀꯥꯗ ꯂꯩꯕ ꯇꯣꯝꯕꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯀꯜ ꯑꯔꯤꯡ ꯁꯤꯡꯗꯅ ꯃꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯈꯔꯗ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯃꯔꯨꯞ ꯅꯣꯏꯁꯨ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ ꯍꯟꯗꯛ ꯑꯩꯈꯣꯏꯒ ꯀꯥ ꯊꯪꯅꯅ ꯂꯩꯕ ꯀꯥ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯕ ꯊꯦꯡꯅꯔꯛꯏꯁꯦ ꯇꯣꯝꯕꯤꯒꯤ ꯃꯔꯨꯞ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯑꯩꯁꯨ ꯃꯁꯤꯕꯨ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝ ꯑꯣꯏꯒꯗ꯭ꯔꯥ ꯈꯜꯂꯤꯅꯦ ꯇꯣꯝꯕꯤꯅ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ ꯅꯣꯏꯁꯤꯕ ꯀꯥꯏꯗꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯥꯏꯗꯒꯤ ꯕꯨꯠ ꯂꯥꯏꯅꯣ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯖꯨꯛ ꯑꯁꯤꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯅ ꯑꯃꯨꯛ ꯇꯣꯝꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯅꯤ खर कीगनब मिठीबोंग मितंबाल खरना पंहाइदा हायरगा कीदनसु तौनरिये नुपा अमना खर कीना यामना सीरियस ओइना हायरई भाई नोइना अदुम हाइना लाई तिनबु खेतोकपदो तौनु नोइसु खंगिदुनी कासे मी लैबा यादे हाइबा नोइसु खंगबा नत्रो तोंबीना मागी मरुप अदुबु करेमनना थीना सैरगा हायरई हाय नोइगो मसिनी थोना थोना सिगलिबसे नुपानबो अदुम पांगदबा आई तौगे यंगो होरेंदी का असिदै तोमता लैबीगे मागी मरुप अमना हायरई भाई तोंबी आइगा पुन्ना लैसे मिकी थी मयाम असिगी ममांगदा माइथीबा पीसे वहाईदो ताबदा तोंबी मागी मरुप अदुबु सैरई करी आइसिबु यामना मिकी थी ओइना उबै मोंगदा इबो आई इतोमता अदुम लैगे यंगो बुट लोइरे लाइबु ओइरे फारदौनी असी हायरगा यामना उसित्तबगी मोंगदा नोई नुपा अमना अमुक हायरई नतेने तोंबी कासिदी ककाना मी चंगदननबा सेसिन सो लोनसिनदुना थम्मे सिदबु कमदौना चंगदुइनो तोंबीना अमुक इराई लाइना हायरई अपंग असिगी करीगी नंगना करीगी वाबियो हाइदे सोदी अइंगोंदा चानबा यामना लै अस यारेसे वाथी ngangnadana lairagumsi नंगी तौगदबा तौनरोडो चलो मयामदो लोइना मागी मागी मथौ तौनदुना लैरे नुमित अदुगी नुमिदांग ओइरक्पा अदवाइदा तोंबी खोई साक तोअबा मतुंगदा तोंबीना मागी मरुप अमदा सुमना हायरई मरुप आई चलगे नोइसु कागासे थोंगसेना लोंदना तुमुको असी हायरमगा तोंबीदो कादो तमना लाई माना कादो थोंग हांगदोगा मनुंगदा थोंगसेना लोनसिलगा खल्ली कइनो सिदबु
ꯀꯅꯥꯅ ꯆꯪꯕ ꯉꯝꯗꯣꯏꯅꯣ ꯃꯤꯔꯥꯡꯒꯤ ꯃꯤꯔꯥꯡ ꯉꯥꯛꯇ ꯑꯩ ꯀꯥ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯒꯥꯁꯤꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯄꯅ ꯆꯨꯝꯒꯅꯤ ꯇꯣꯝꯕꯤꯅ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯄꯨꯝꯅꯃꯛ ꯁꯤꯟ ꯊꯨꯡꯅ ꯀꯣꯌꯦꯡ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯈꯟꯗꯅ ꯐꯃꯨꯡꯗꯒ ꯇꯨꯝꯗꯕ ꯃꯈꯩ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯃꯒ ꯃꯥꯗꯤ ꯉꯁꯤ ꯑꯍꯤꯡꯁꯦ ꯇꯨꯝꯃꯔꯣꯏ ꯈꯟꯅ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯃꯒ ꯍꯦꯗꯐꯣꯟ ꯃꯔꯤꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯊꯤꯟꯖꯤꯜꯂꯒ ꯐꯣꯟꯗ ꯃꯨꯚꯤ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯄꯨꯡꯁꯨ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯄꯨꯡ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ ꯄꯨꯡꯗꯤ 12 ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯀꯥ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯇꯣꯝꯕꯤ ꯃꯇꯣꯝꯇ ꯋꯥꯖꯥꯎ ꯉꯥꯡꯖꯩ ꯑꯩꯅ ꯂꯩꯕꯗꯕꯨ ꯀꯅꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤꯒꯦꯅꯦ ꯑꯁꯤ ꯍꯥꯏꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗ ꯇꯣꯝꯕꯤꯅ ꯍꯦꯗꯐꯣꯟ ꯃꯔꯤ ꯑꯗꯣ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯊꯣꯡꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯇꯤ ꯇꯣꯝꯕꯤꯅ ꯇꯥꯕꯗ ꯊꯣꯡ ꯊꯤꯜꯂꯤꯕꯗꯣ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯃꯥꯁꯨ ꯋꯥꯈꯜꯅ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯦꯗꯐꯣꯟ ꯑꯗꯣ ꯑꯃꯨꯛ ꯅꯥꯀꯣꯡꯗ ꯍꯥꯞꯀꯦ ꯇꯧꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯃꯛꯇꯗꯅꯤ ꯊꯣꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯈꯪꯊꯤꯟ ꯊꯤꯜꯂꯛꯏ ꯇꯣꯝꯕꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥꯗꯣ ꯈꯔ ꯑꯀꯤꯕ ꯐꯥꯎꯔꯛꯂꯦ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯀꯅꯥꯅꯣ ꯍꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ ꯇꯣꯝꯕꯤꯗꯤ ꯑꯁꯨꯝ ꯀꯤꯈꯠꯂꯛꯏ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯀꯥꯎꯔꯛꯄꯒꯨꯝ ꯌꯥꯝꯅ ꯍꯧꯕ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯏ ꯍꯟꯗꯛꯇꯤ ꯇꯣꯝꯕꯤ ꯃꯁꯥꯗꯣ ꯀꯤꯕꯅ ꯍꯨꯃꯥꯡ ꯀꯥꯡꯂꯛꯏ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯔꯛꯏ ꯇꯥꯇꯣꯝꯕꯤ ꯇꯥꯕ꯭ꯔꯣ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯑꯣ ꯇꯣꯝꯕꯤꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯀꯤꯕ ꯍꯦꯟꯃꯟꯗꯨꯅ ꯂꯥꯎꯔꯛꯏ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕ ꯅꯪ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯥꯇꯣꯝꯕꯤ ꯑꯩꯅꯦ ꯑꯩ ꯇꯣꯝꯕꯤꯅ ꯑꯩ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ ꯅꯪ ꯑꯩ ꯐꯥꯎ ꯈꯪꯗ꯭ꯔꯕ ꯇꯣꯝꯕꯤꯗꯤ ꯀꯤꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯤꯍꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯃꯦꯂꯣꯗꯤꯅꯦ ꯅꯪꯒꯤ ꯃꯦꯂꯣꯗꯤ ꯈꯪꯗ꯭ꯔꯕꯔꯣ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯇꯣꯝꯕꯤ ꯃꯁꯥꯗꯣ ꯀꯣꯛꯇꯩꯅ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯔꯝꯗꯤ ꯃꯦꯂꯣꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯍꯥꯏꯕꯁꯦ ꯇꯣꯝꯕꯤꯗꯤ ꯆꯃꯝꯅꯔꯦ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯅꯪ ꯑꯩꯒꯤ ꯃꯦꯂꯣꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯃꯦꯂꯣꯗꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ ꯃꯥꯅꯦ ꯑꯩ ꯅꯪꯒꯤ ꯑꯗꯨꯉꯩꯒꯤ ꯃꯦꯂꯣꯗꯤꯗꯨꯅꯦ ꯇꯣꯝꯕꯤꯅ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯒꯤ ꯃꯦꯂꯣꯗꯤ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯛꯑꯣ ꯏꯕꯥꯅꯤꯒꯤ ꯑꯔꯣꯠꯄ ꯋꯥꯔꯤꯁꯤꯡꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯇꯣꯝꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯤꯕꯁꯦ ꯅꯪ ꯑꯩ ꯑꯔꯣꯠꯄ ꯃꯔꯤ ꯀꯌꯥ ꯊꯝꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯁꯤꯗ ꯅꯠꯇꯅ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯐꯥꯎꯕ ꯅꯪꯅ ꯌꯥꯗꯕꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯇꯣꯝꯕꯤꯗꯤ ꯑꯁꯦꯡꯕ ꯃꯥꯒꯤ ꯃꯦꯂꯣꯗꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯕ ꯆꯪꯒꯦ ꯇꯧꯏ ꯇꯥꯂꯛꯇꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯋꯥ ꯉꯥꯡꯉꯛꯄꯗ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯅ ꯉꯥꯡꯂꯛꯄ ꯑꯗꯣ ꯇꯥꯕꯗ ꯇꯣꯝꯕꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯒꯦ ꯇꯧꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯇꯣꯝꯕꯤꯁꯨ ꯑꯁꯦꯡꯕ ꯈꯪꯗꯣꯛꯑꯒꯦ ꯈꯟꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯉꯒ ꯌꯦꯡꯇꯗꯤ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯊꯣꯡ ꯑꯗꯣ ꯐꯠ ꯍꯥꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯔꯦ ꯇꯣꯝꯕꯤꯗꯤ ꯀꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯃꯥꯅ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯆꯠꯈꯤ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯃꯩ ꯑꯗꯣ ꯃꯨꯠꯊꯣꯛꯈꯤ ꯇꯣꯝꯕꯤꯗꯤ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯣ ꯊꯥꯟꯒꯦ ꯇꯧꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃ ꯀꯞꯂꯛꯏ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯚꯥꯏ ꯇꯣꯝꯕꯤ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯞꯂꯛꯏ ꯇꯣꯝꯕꯤꯁꯨ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯂꯥꯏꯠꯇꯣ ꯀꯥꯞꯇꯨꯅ ꯑꯗꯨꯗꯒꯤ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯔꯦ ꯃꯥꯒꯤ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ ꯇꯣꯝꯕꯤꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯣ ꯑꯣꯏꯔꯝꯕꯗꯨꯗ ꯈꯔꯒꯤ ꯃꯈꯩꯗꯤ ꯃꯁꯥꯗꯣ ꯌꯥꯡꯕꯒꯨꯝ ꯇꯧꯏ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯃꯅꯥꯗꯣ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯂꯛꯏ ꯇꯣꯝꯕꯤꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯉꯥꯎꯕ
nang oire ngasai aingonda sanari ha magi marup adudi masado akiba pakhatpa kaya ama tauraga hairei bhai hauzik ai wado loiba nanghaude tombina magi marup aduda thina chairei yare ai taningde nangi oidaba padaba mayamado aibu kihandana nang soiroise marup aduna serious oina hairei bhai asengbani aina melody saraga langnari tanja aduda tunglomdagi karigumba sahum amakha faura adudagi aina nupa makhon mala ido tombi magi marup aduda khara kupthana hanglai natine bai nangna hairi basu achumbro marup aduna hairei mani aduda aina yengtho ubada kanasu leiramdare aduga nangna thong hangdolakpaduda aise sida lotpagi sense lakle tanjaduda maisu muthokiba adwaida kanano mana aigi nangalda nala bai tombina magi marup ki wahaido tabada kanna nok tholai yare bo yamna paktre adwaida lephoro ado ngasidi aikhoi ani punna leiminarase asi hainaraga tombiga magi marup aduga punna numito leiminarase haina sangakle numito angakpagi thaudok haibaduni tombiga magi marup aduga punna sangakaga thongado setna lonsinduna ka adugi mayai yorokpa adwaidani kagi thongado matomta amuk khanghang hangdok charai marup ani dusu khangboi kaiboi phone gi light to kapaga yengtho ui adubu leiramliba akiba saktam adubu ubada ani ado laubu sunangda senba sungamda tombi amadi magi marup aduga punna numit aduda aroiba oikhi numitu masu asumna adum haukhre